Molda Michom Hatkiba High Court Judicial Inquiry to Hanbi Hajarapa petition notice issue to Kri Ozamasi Mamang Tagi Tang Taru Amasung Terekilona Bahinda Tronga Tokiba Bongi Etekta Kwigi show Angani Lakidaba Amadi Maduda Kunjang Junction Beda Kwigi Masida Kwigi Pigel Mongi Lake Kwigi CRPF post na thomjilak pada no makeup thropada sokiba amadi mecham singi manungdal ahum leiki da bagi matang asida koi gi thaudosi judicial inquiry to han bibaga loinana SIT semduna investigation chachabiu hajar ki bagi matungina koi gi PIL gi respondent singda high court issue notice koi gi issue tawkre habi wafam se kamai na koi gi jai mata roibina samai do ne si je ko akoi gi numit si thaudok se pali belengak sina step lobo wat patagi han bagi du di marai bak oire na lor su section da patagi thoen lor su akon bagi di section me abane mamni akon bagi thoi ba thodok si di pung ama matung bom ga do diffuse tower matung dane hai tare aduna masidi government jena equally accountable oye ada PIL ta biri ba ichin naw me am dubu akoi komi CSO akoi gi UCM akoi gi maigai dagi miyam gi yoda support obne na lojai hai tam ne aduga PILC hajiki to PIL do accept to rai na issue to gi bene notice issue to rai bene ko aduna PILC accept to pani na masigi oi ba tongan ba kai hani process ama la kanda lei da ba athauba hum hai tare athauba hum sigi punsi mantik na gi badu kalam ya bagi situation do kana na soiri bano hai badu puthola madugi oi ba logi oi ba punishment amadi pian ba chume mamdi SP na kedogi SDPO sing kedogi adu leiba Bisenpur commando gi kambu kedogi then adugi mathak ta leiba kenogi akhoi gi CAPF amadi armed forces me am moi kedorga lehui hai ba pon me am do yam clarity na ina hai tare ko yam clear oina madugi poto leyan bagi tai phatabam lei madu sakarna inquiry to da tapthar panina court inquiry sina khwaidagi thuba khwaidagi chumba inquiry oigedra hai bise asi chumi masida miyamna support of thoi ena ismain tamjagi yam ngai je